State asida yu legalize tawbagi mayokta imaibal kaya yauna loop kaya ni yaning daba fongdok pagaloy na kongzang kaya lepta na changsin labasu madugi kana ba ubagi mahutta Manipur yu legalize tawkibaga mari na draft Manipur Liquor Regulation Policy semduna lauthokre Policy asi lauthoktrungai mangoinana ngarang Chief Minister gi Bangalo da pangthokkiba thoram amada leingakna China kanglon ama semduna lamdamasigi ima ibel kayaga tanaraga ni haina fongdokkiba leikrabane Chief Minister na fongdokkiba gi matung inna yu legalize tawbagi matangda kari awanba lakpagi haiba adudi miyamna yengba tari adumoinamak ngarang puthokkiba point nipal yawba draft policy adugi matung inna lamdamasida sungba yawna substandard oiba Fasai number fangdaba yu makal sing leiba yonba puthok pusin tauba amade thakpada athingba thambagi wafam yaure loinana sahi kunmanga sudriba myoi amatada leingang na ayaba piraga hangadoriba yu yonfam singdagi leiba yahandabagi policy yaure loinana state haira degi sungzaba beer makal kaya amade local gi yu mapanda thadoktuna revenue hangad hanba amade thabak fangdriba naha kaya da thabak fanghanbagi wafam policy atu de iduna yaure